Samudra hairibasi aduki matikta chawi haibada aikhoina ubadata akiba ama poi. Samudra hairibasi aduki matikta sului haibada mahaki manungda aikhoina uba phangdaba amadi takidaba wari kaya amasu phumduna lei. Wari singdugi manungda seabird hairibasi su amani. Nongma Australia gi Newport Harbor da ikhang khangautana Eastern Beach da ship ama laktuna khamlami. Ship adugi mamingdi seabird kaurami. Ship adu beach adugi mapanda lakpada ship aduda mi amata yauramde. Ship aduda mi budi amata yaudi haibabu mi ayambana ship adugi manakta nupi macha amabu hek ui haiduna hairami. Seabird hairiba sigi maramda aphawa wari kaya amasu lei. Mi ayambana hainabadi ship aduda nupi macha ama leirami. Nupi macha adu wakhal choirakpadagi nungthang ama mi pumnamaki ka manungda changduna loina hadoklami haiduna hainei. Ship asigi maramda wari kaya ama leirabasu seabird hairiba ship asi hanteni habasi achumbani. Amadi ship asigi manakta chatpa habasi sathiba thabak amani. Matang aduda Donald Koba marine officer ama ship adugi maramda investigation tawrami. Mahaki thabak haibabu ship adu kadaida thauduna chaluribano haibadu thigatpa aduni. Ship adu kadaida karigidamakta chaluribano amadi beach adugi manakta karamna lakhibano haibadu thigatpa adusini. Mahakna mahaki bag adugi manungda documents amadi camera ama puduna seabird ki manungda changlami. Ship adugi manungda hek changlapaga mahakna ship adugi manungda mingsel akaiba kaya ama koichai chaiduna taduna leiramba uki. Ship adugi mathok taba instrument kaya amasu leimaida taduna leiramba uki. Ship adu yamna mallaba yumjaw amagum leirami. Mahakna mahaki camera aduda ship adugi photo kaptuna leiringaida ikhang khangautana mahaki maningda mingsel ama kaikibagi makhol ama tarami. Mahakna maning leithoklaga yenglobada kanamata leiba uramde. Adubu mahakna kanamata udabaduda ship adugi manungda change haiduna amuk maning lethorakpada mahakna yamna tamthiraba saktam amagi nupi macha ama mahaki mamangda leptuna leiramba uki. Nupi macha adugi mamai adugi mafam mayambada mingsel akaiba ngakta yungduna leirami. Amadi nupi macha adugi mamai aduda I ngakta chentharami. Nupi macha aduna mahaki mayadu yamna launa kathoktuna yamna kanna lauraklami. Maduda Donald malangda paikhatkiduna ship adugi atoba mafam amada taki. Mado ubada Donald yamna kirami amadi ship adugi manungdagi thokibana phagani haiduna khalami. Mahakna ship adugi thong tamna kanna chelami adubu ship adugi thong sing adudi loina lonsinduna lerami. Mahakna amukasu maning lethoklaga yenglubada nupi macha adu amukasu mayadu yamna launa kathoktuna mahaki mamangda leptuna leramba uki. Nupi macha aduna Donalda makhud aduna yamna kanna tharaklami. Maduda Donald malangda paikiduna ship adugi kachin amada tarami. Ship adugi kachin aduda petrol gi barrel kaya amasu lerami. Donald barrel aduda thomjinki amadi barrel adudagi petrol sing adu loina hidoglami. Donald na kachin aduda tape amasu taduna leiba urami. Tape adugi reel sing adu khara mapanda thoktuna lerami. Donald na tape adubu khudakta mahaki bag manungda hapchinki amadi mafam adudagi karamna thokani haiduna khanba hauраklami. Adubu nupi macha adu hojik phabo Donald gi mamangda leptuna lerami. Donald na mahaki bag adudagi lighter ama lokthoraki amadi ship adugi manungda taduna leramba petrol gi barrel adu thangduna ship adugi manungda loina haidoklami. Mahakna nupi macha adu hojik phabo mahaki mamangda mahak pumunna yengduna leptuna leiba urami. Mado ubada Donald na mahakna pairam leba lighter adu chukhatki amadi nupi macha adu da langsinki. Nupi macha adu maina sakpa hauraklami amadi ship adugi manungdasu tapna maina sakpa hauraklami. Donald na seliba phi adudasu petrol chongkhibana maram oibana mahaki hakchang adudasu maina sakpa hauraklami. Adubu Donald na ship adugi thona adu thugaiduna samudra ta chongtharakhi. Donald na samudra adudagi seabird lomda yenglubada mahakna ukibadu mahak masa pumbagi tu adu chapyunglami. Mahakna ship adugi manungda chaktuna leihopa mayadu muttuna leiramba uki. Amati nupi macha adu ship adugi akaiba thongna adudagi mahak pumunna yengtuna leptuna leiramba uki. Donald na khudakta samudra adudagi kakhalaki amadi mayumda chatlami. Donald na ship adugi manungdagi fanglaki bahai babu tape adu khakta oirami.
ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯗꯣꯅꯥꯜꯗꯅ ꯁꯤ ꯕꯥꯔꯗ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯇꯦꯞ ꯑꯗꯨꯕꯨ ꯊꯥꯔꯝꯃꯤ ꯑꯃꯗꯤ ꯇꯦꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯁꯤ ꯕꯥꯔꯗ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤꯒꯤ ꯁꯥꯊꯤꯔꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤꯒꯤ ꯄꯥꯔꯠ 2 ꯇꯥꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯄꯝ ꯂꯣꯌꯡꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫